सारा दुनिया यार ꯑꯩꯈꯣꯏ ꯎꯔꯦꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯡꯒꯅꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯨ ꯎꯔꯦꯅ ꯔꯤꯖꯥꯏꯅꯦꯁꯟ ꯄꯦꯄꯔ ꯁꯦꯒꯥꯏꯔꯦ ꯀꯥꯏꯕ ꯗ꯭ꯔꯃꯥ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯥ ꯂꯩꯕ ꯃꯤꯅꯤꯁꯇꯔ ꯀꯔꯤꯕ ꯅꯪꯒꯤ ꯃꯤꯅ ꯇꯌꯥꯏꯒ ꯍꯥꯏꯗꯕꯗꯣ ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯀꯔꯤ ꯎꯆꯤꯅ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯑꯃꯨꯛ ꯔꯤꯖꯥꯏꯅꯦꯁꯟ ꯑꯗꯨ ꯗ꯭ꯔꯃꯥꯒ ꯁꯥꯟꯅꯗꯅ ꯗ꯭ꯔꯃꯥ ꯃꯌꯥꯝꯁꯤ ꯑꯗꯒꯤ ꯌꯦꯡꯉꯣ ꯅꯍꯥꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯗ ꯍꯥꯏꯔꯨꯔꯒ ꯀꯪꯒ꯭ꯔꯦꯁ ꯑꯗꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨ ꯑꯦꯛꯁ ꯑꯦꯝ ꯑꯗꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎ ꯈꯣꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗꯒꯤ ꯃꯆꯤꯟ ꯃꯦꯟꯅꯕ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯅ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯃꯩꯇꯩ ꯑꯍꯨꯝ ꯐꯥꯔꯦ ꯀꯥꯏꯅ ꯑꯍꯨꯝ ꯐꯥꯔꯒ ꯑꯅꯤ ꯂꯩꯍꯧꯔꯦ ꯑꯃ ꯊꯥꯗꯣꯛꯂꯦ ꯀꯥꯏꯅ ꯇꯧꯔꯒ ꯗ꯭ꯔꯃꯥ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯏꯍꯧ ꯍꯧꯗꯅ ꯕꯟ ꯇꯧꯗꯅ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯒ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯞꯁꯟ ꯂꯧꯁꯟꯅꯗꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤ ꯃꯣꯏꯒꯤ ꯍꯥꯏꯈꯤꯕꯗꯩꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥ ꯃꯉꯥ ꯇꯔꯨꯛꯇ ꯉꯥꯏꯕꯤꯌꯣ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯁꯥꯟꯅꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨ ꯈꯪꯗꯦ ꯁꯤꯒꯤ ꯗ꯭ꯔꯃꯥ ꯑꯁꯤꯗꯅꯦꯕ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯈꯥꯗꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯀꯃꯥꯏꯅ ꯇꯧꯏ ꯑꯃꯨꯛ ꯁꯨꯏ ꯑꯃꯨꯛ ꯂꯩꯊꯠ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯑꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯔꯛꯀꯅꯤ ꯀꯥꯏꯅ ꯇꯧꯕ ꯁꯥꯗꯅ ꯃꯥꯅ ꯉꯥꯡꯂꯤꯁꯦ ꯅꯣꯡꯁꯥꯕ ꯑꯁꯨꯃꯥꯏꯅ ꯂꯥꯟꯁꯤ ꯅꯍꯥꯟꯅ ꯂꯣꯏꯕ ꯌꯥꯔꯕꯅꯦꯕ ꯃꯣꯏ ꯁꯥꯟꯅꯔꯤꯕꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔ ꯁꯨꯏ ꯑꯃꯨꯛ ꯂꯩꯊꯠ ꯇꯧꯔꯒ ꯃꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅꯅ ꯑꯃꯨꯛ ꯁꯤꯗꯕꯨ ꯗ꯭ꯔꯣꯟꯗ ꯕꯣꯝꯕꯤꯡ ꯇꯧꯔꯤꯕ ꯕꯣꯝ ꯊꯥꯖꯔꯒ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯄꯒ ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯏ ꯒꯟ ꯄꯥꯏꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯇꯣꯏꯒꯤ ꯃꯤꯁꯥꯏꯜꯂꯕ ꯑꯗꯒꯤ ꯇꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯗ ꯕꯣꯝꯕꯤꯡ ꯇꯧꯔꯤꯕ꯭ꯔꯕ ꯑꯣꯏꯗ ꯄꯥꯗ ꯁꯤꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯥꯏꯅ ꯀꯨꯜꯗꯤꯞ ꯀꯥꯏꯅ ꯉꯥꯡꯕ ꯁꯛꯄ ꯁꯥꯔꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯔꯤꯇꯤꯌꯥꯔ ꯑꯗꯨꯗꯥꯅ ꯀꯥꯏꯅ ꯉꯥꯡꯕ ꯁꯛꯄ ꯁꯥꯔꯤꯕ ꯑꯣꯏꯗ ꯄꯥꯗ ꯀꯔꯤꯅꯣꯕ ꯂꯥꯟꯁꯦ ꯑꯗꯨꯝ ꯂꯥꯟꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯖꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯒꯗ꯭ꯔꯒ ꯑꯃꯒ ꯍꯨꯟꯅꯗꯅ ꯍꯥꯠꯅꯗꯅ ꯁꯤ ꯂꯣꯏꯅ ꯖꯨꯠ ꯃꯌꯥꯝ ꯂꯩꯌꯦ ꯀꯥꯡꯂꯨꯞ ꯖꯥꯇꯤ ꯑꯃꯁꯨ ꯖꯨꯠ ꯃꯌꯥꯝ ꯂꯩꯅ ꯅꯍꯥ ꯃꯌꯥꯝ ꯂꯩꯅ ꯁꯨꯃꯥꯏꯅ ꯃꯥꯏꯁꯨ ꯆꯤꯡꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤꯕꯨ ꯇꯝꯄꯥꯛꯇ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯤꯡꯗꯅ ꯍꯧꯖꯤꯛ ꯑꯃꯤꯠ ꯁꯥꯍꯅ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯆꯤꯡꯗꯕꯨꯗ ꯀꯥ ꯉꯝꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯨ ꯆꯤꯡ ꯍꯥꯏꯕ ꯆꯤꯡꯁꯤꯗꯕꯨ ꯆꯤꯡ ꯀꯧꯊꯣꯡ ꯑꯃ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯈꯨꯟꯗꯥꯏ ꯑꯗꯨ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡ ꯇꯝꯁꯤꯗ ꯀꯅꯥꯅꯣ ꯁꯤꯗ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯆꯤꯟꯗ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯈꯔ ꯄꯥꯔꯒ ꯉꯥꯡꯕ ꯁꯛꯄ ꯁꯥꯔꯒ ꯑꯝꯇ ꯀꯥꯏꯗꯕ ꯏꯕꯨꯡꯉꯣ ꯑꯝꯇ ꯆꯤꯞꯅ ꯑꯝꯇ ꯀꯥꯏꯍꯟꯕꯤꯗꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯄꯤꯔꯛꯑꯣ ꯖꯤꯞ ꯀꯥꯔ ꯇꯣꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯉꯨ ꯁꯤꯗ ꯏꯁꯀꯣꯠ ꯁꯤꯄꯥꯍꯤ ꯃꯈꯟ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯉꯥꯛꯂꯒ ꯒꯥꯔꯤ ꯃꯈꯟ ꯇꯧꯔꯒ ꯒꯨꯟꯗꯥ ꯁꯥꯟꯅꯔꯤ ꯏꯝꯐꯥꯜꯁꯤꯗ ꯑꯁꯤꯅꯁꯨ ꯑꯝꯇ ꯍꯥꯏꯒꯠꯄꯤꯔꯣꯗꯅ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇ꯭ꯔꯩꯗꯥꯏꯅꯦ ꯑꯝꯇ ꯀꯥꯏꯍꯠꯄꯤꯔꯣꯗꯅ ꯑꯣꯏꯗ ꯄꯥꯗ ꯃꯆꯤꯟ ꯊꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯔꯤ ꯁꯥꯁꯣꯟꯅ ꯇꯧꯔꯤꯁꯤꯅ ꯑꯗꯨꯅꯗꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯃꯨꯛ ꯑꯃꯤꯠ ꯁꯥꯍꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯀꯤ ꯃꯩꯇꯩ ꯅꯥꯒꯥ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯀꯥꯏꯅ ꯇꯧꯔ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯗꯤꯜ ꯂꯦꯟꯗꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯧꯖꯤꯛꯄꯣ ꯍꯧꯖꯤꯛ ꯀꯥꯞꯄ ꯂꯦꯞꯇꯦꯅ ꯖꯤꯔꯤꯗ ꯑꯗꯒꯤ ꯀꯧꯇ꯭ꯔꯨꯛꯇ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯥꯟꯅꯔꯤꯕ ꯅꯝꯊꯥꯛ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯔꯦꯅ ꯑꯩꯕꯨ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯀꯃꯥꯟꯗꯣ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯤꯡꯗꯨ ꯏꯝꯐꯥꯜ ꯁꯤꯇꯤ ꯏꯝꯐꯥꯜ ꯃꯌꯣꯟꯃꯛꯇꯗ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯃꯈꯟ ꯑꯩ ꯍꯟꯖꯟ ꯉꯥꯡꯕꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯒꯣꯔꯃꯦꯟꯁꯤꯒꯤ ꯇꯦꯔꯣꯔꯤꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯒꯨꯟꯗꯥꯏꯖꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯐꯝꯗ ꯃꯤ ꯈꯨꯅꯦꯛ ꯇꯧꯔ ꯐꯥꯔ ꯍꯥꯠꯂꯒ ꯑꯣꯠ ꯅꯩꯔꯤꯕ ꯃꯐꯝ ꯈꯛꯇꯅ ꯍꯧꯖꯤꯛ ꯁꯦꯔꯦꯟꯗꯔ ꯈꯛ ꯇꯧꯍꯟꯗꯅ ꯑꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯖꯔꯨ ꯑꯩ ꯂꯥꯜꯂꯦ ꯀꯥꯏ ꯃꯣꯏꯅ ꯁꯦꯡꯗꯣꯛꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯆꯤꯡꯗꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕ ꯆꯤꯡꯗꯅ ꯁꯥꯁꯣꯟ ꯇꯧꯅꯤꯡꯕ ꯑꯗꯨ ꯇꯝꯄꯥꯛꯇꯅ ꯑꯩ ꯂꯥꯜꯂꯦ ꯑꯁꯤꯁꯨ ꯃꯈꯛ ꯀꯛꯄꯅꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯩ ꯂꯥꯜꯂꯦ ꯀꯥꯏꯅ ꯑꯩꯗꯤ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯍꯦꯛ ꯂꯩꯕꯅꯤ ꯅꯣꯡꯁꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯕꯣꯇꯔ ꯀꯩꯅꯣꯗ
सिग्नेचर आई बोटर गुम्बद निथौ लेसी अमरे का आइन लेरिबा आई बोटर सिदको हा आइना सिदा वा ngang मोई दी कैछु नती मोई दी आई बोटर नि मोई दी गोंद बुट पीबा आई बोटर आई बोटर आई सिम्बोन जावबा आई केनो द नंबर मी सिने मोई दी असिजिंदा हाइरुसो प्रजा मियाम मरम मदुना अखोय जी प्रजा मियाम मेकअप थोप दरकार लै असिगुम्बा सरकार जिदी एमएलए देगा होरगा मिनिस्टर दे होरगा चीफ मिनिस्टर बोगदा चीफ मिनिस्टर जे प्रजा मियाम कुतुक थार हात कदमनी माहा जबुगी लांसि लोइरो यासी अखोय जिपो रिलीफ केंद्र लेबा प्रजा मियाम जिकी तंता मयु साबिरबो मोइगी लेफम कइनो मोइ करि जाइनो कइ थइनो हा नाना की थुम मोरो खरि येलगा कातु kan तोबा असिगुम्बा ओइदा पादा नमथा की सरकार होजिके लांजिबो रिलीफ केंद्र लेबा प्रजा मियाम जिबो मोइ मयुम काइदम मोइना बोट थाजा हंदरा नान बोट बंथो एको अखोई एमपी दगा अजे मोइ युमसि काइजनो बो ओइदा पादा नमथा तौरो मोइगे बोटर लिसागत लगे त बोट थाजा नचाबा इकाइ खंदबा सरकार सिटी ब्रा बीजेपी पुमन मुथलदुमने प्रजा मियाम हौजिक ज्ञान तागदमने सेंट्रल गवर्नमेंट ना बीजेपी गवर्नमेंट सेंट्रल गवर्नमेंट ना मणिपुर स्टेट ददी अमुहन बीजेपी आजि पंगरोय सिदी मोइ ताम गाइबने सिदी होजि मेजॉरिटी लेद्रे मोइ माइनॉरिटी ने ना आउटर द बीजेपी कैंडिडेट पुगमदे इनर द बीजेपी की एमपी माइ पाक दे ना सिदा करिनो मोइ मेजॉरिटी कइनो होजि इलेक्शन हल्लबसो मोइ दि जीरो असिदा मोइगी मतम नाइबा दिल लेनबा तामसि लोइबा नाइबा अदुगा लेरिबा फनमेन चाथोकबा खोतोकबा लांसिदा चीफ मिनिस्टर ना बिजनेस तौरे उरेदना इधर सेंट्रल सिदा लांसिदा सीबा नाबसिगा सी असिबमदा सेंट्रल दगी लाख मंगा स्टेट दगी लाख मंगा कना तो पिया हा नांगी पी थोंदबि अनि दुना लाख तरा पिरुबा अदु जुम गवर्नर ना बदु माइ पोकेट दैरो अखोइगी फल्लो काकाइ दिनो हा सिगु ओइद बन नमथक असी ना लनाइ मसा मांगजे अदुना नमदमसिदा खुन्ना इबसिंदा खुन्ना इबसिंग तोलो पंगब्रो मियाम दगी डोनेशन मियाम दगी मतेंग घरन हिंजरी बने मसिदा सेखाइ थुंखाइ अदु दा nganghanda चबी थादर nganghal लिबसिंग सि मिकप थोक मत मोइरेको प्रजा मियाम ना असिदा मु सरकार जिना मु अखोइगी खुनगाकबा खुलाइ पाइसिंगला खुनगाकबसिंगदा सिदा एएसआई दगी होरगे ए दे होना एएसआई दगी होरगा मसिदा सरकार जिना नोइना पैसा केगा थिलुबा हा अदुगा अतोप पार्टी मसा मसुसिंगना मुथलंगाइ लांगबा मोजिना पैसा पीदबा फाबसु लिप्तबा सिगुम्बा खुनगाकलिंग फारगा तंपाक खुनगाकलिंग फारगा सिगुम्बा तोरसे तौबा सेंट्रल फोर्स मयाम जिना इमाइ बेन मयाम सिबो तंपाक लिरु ओन लेबा सिंगना फ्री थाबा असिगुम्बा सरकार असिदी अखोय अमित शाह जिना लाय लाग अखोय तंपाकी सासोल तौबियो हाइतारे तंपाक सासोन तौरिबा सिगुम्बा टेररिस्ट गुंडा किनेप तौबा आइबुजो किनेप तौवे उरेना चीफ मिनिस्टर ना लीड तौरगा असिगुम्बा किनेपर सिगुम्बा गैंग सिगुम्बा टेररिस्ट गवर्नमेंट जे असि मुथतप मथौ ताइ मरमदुना मणिपुर लमदमसिदी मणिपुर लेमाइदगे बीजेपी मुथतप हाइबसे प्रजा मियाम मसिगा मथौ ताराबने अमना अमुहन बीजेपी उबु यारोय बीजेपी की कैंडिडेट थोबा अमत थोकबा यारोय मरमदुना अखोय हौजी मिकप थोकबा थोकमिनसि प्रजा मियाम बीजेपी मुथतलगदमनि लेरिबो सरकार ताम नाइरिबनि असिना अमुगना अतोप टिकेट बोले लेप मतम नमदु थिंबियो मोई बीजेपी दम लेजनु अदुगा बीजेपी दम मयुमजो हलक पुचुंग अमतंगम बीजेपी कैंडिडेट अमत मयुमदा लेबंगम बीजेपी थिंगले मतंगबी अमुगना मणिपुर द बीजेपी मुथपा हाइबसे प्रजा मियामगी अदुगुम वारेपने हाइबसे मफम गुदिं प्रजा मियाम पुनम मिकप मतम होरे हाइबो